SAC juntaga Kapnabada KIA gi lanmi kuntraga manga bamo Kachin state sikre hadi Myanmar gi Phaijada Zomi gi ZRA na Chin Kuki National Army Burma gi kemama thugai kre hana social media singda video thaganarakle XMLA Bijoy Koijam gi yumda womani thamjilam lay thongju kendra gi hanagi XMLA Bijoy Koijam gi Phaijalai tongda leiba mayumda sakhangda singna hand grenade ani thamjinduna ki helam lay press na phangba pawda XMLA Bijoy Koijam gi yum gi geta hand grenade ama leramba se ayuk yum gi myoy singna thengnarakpadagi police ta paw pk paw phangbaga Manipur police kangbo ama mafam adu laktuna yengsinbaga loinana makata na akoibada thijinbada grenade ama su leramba thengna kibani grenade adu state bomb disposal squad ama Singzamai police station gi apun batim mamana ayuki pung taren makai helakpa matamda lokot ke tungda grenade ani adu pung nipan helakpa matamda defuse torba matung ayuk pung trama thoi khara helakpa matamda Imphal West ki manung sanba lamfel gi dumping area da asoyangam yaudana pokai han ki haidi haujuk phawbi gi oina kanana kadi marong gi bom ani adu thamjelambano haiba khangbang amdre anaubo CM khanbang amdribana suspended animation la kadra tambang amdre chief minister nongthombam biren form thado kibadagi anaubo chief minister khanbang amdribana state suspended animation natraga president rule lakadra haiba tabangam da bapibam da leide marak sida ngarang ayuksu BJP Manipur in charge Dr. Sambit Patrana governor Ajay Kumar Balaga ahumlak unathibaga loinana Ras Baban da pung amarom wari sana khrabasu sabjaba wafam di khangbangam da leide nakal amarom da tongan ba source tagi phangba paw amagi matungina Modi halaklaga anauba lusingba khandauri haina report tawnaragle en birena thasagi mapan da chief minister gi phamdagi resign tawkhrba matung da leide chief minister gi ahangba pham mention na anauba lusingba ama hojik mapal laiba ki khungsata laiba prime minister Narendra Modi halaklaba matungda lauthoklaba yai haide amaromda Delhi dagi en biren galoina na thasigi mapanda BJP gi awangno poklamdam dagi thabak puba MP Sambit Patra hojikso Imphal da leiduna MLA sing leptana unabaga loinana Manipur da hantak lakhiba sida governor ga ahumlak unakre nakala amaromda MLA Thongam Biswajit Delhi da paisin kre hojik phawba anauba lusingba ama puthokpa ngamdabagi BJP gi legislature singi manungda yamna charang naringai chairak asida parang numidang thongju SK MLA Thongam Biswajit Delhi da paisin kre chief minister pham thadokraba nongthombam berel sengge hek ngam thangda leiriba BJP gi maroiba legislature ama oiriba Thongam Biswajit singna leibak pokpa numita hotel Imphal da Sambit Patra ga unakhibane center gi lusingba singna political gi charang naba sibu yengsinaba tharaklaba BJP gi national spokesperson amasung North East in charge Dr. Sambit Patra su state asida leiduna BJP amasung mapang oina satminariba party singi MLA singa tonga unaraga wari sanabagi tabak sathalibane ngaranga thana numit marini asida BJP gi legislature party gi anoba leader khanbagam dana leidingai cherak asida TS Biswajit na ngarang numitang yamna hatu na Delhi gi demo Imphal thadokhiba sigi maram sapchana khangbagam dre hojik state asida BJP manungi MLA singi marakta yamna chauna muknaba leiriba siga mari lenana center gi lusingba singa unaraga mahaki oiba wafam sing phongdoktuna khanarakadra haibagi thajaba lei haide CNPO na total shutdown galoina mass rally pangthokre border fencing amade FMR lokthokpagi mayokta Chandel Naga People's Organization CNPO na sinduna ngarang Chandel district total shutdown gi khungjang sangsinbaga loinana mass rally su pangthokre border fencing tawba amade Indo-Myanmar border paring da free movement regime FMR lokthokibagi mayokta CNPO na sinduna ngarang ayuk pung 3 tage numidang wairam pung 3 phawba district asida total shutdown gi khungjang naga taba mafam 41 Chandel amasung 42 Tengnopal da sangsinkre khungjang asina medical fare bracket electricity yauna atai essential service ti consin kide shutdown gi khungjang manung ayuki pung 13 tabadagi Maha Union Government Higher Secondary School Japhaudagi miyamgi oiba khongsat ama Japhau Bazar phawraga DC office Chandel phawba pangthoki khongsat adada NCSC MSCN Jafeng Bazar Board Ship Association Village Authority Church Leader Social Leader singamadi miyamna saruk yakhe kuki amabu sem oihalabasu separate administration gi demand di hongwai haina pawlena phungtokre en biren singna chief minister dagi resign tawkraba matungda kuki amabu Manipur gi chief minister oina haplabasu separate administration gi demand di hongwai haina BJP gi MLA Paulelan Haukimna phongdokre di werga wari sanaba amada BJP gi MLA Paulelan Haukimna hai karigomba union government na kuki community gi demak separate administration pirabadi state asida ingtapa purakpada asoba ahongba ama lakani en biren singna chief minister phamdagi resign tawba natraga tawdabaga kuki jo singna taliba demand asiga kari sumari lenade Paulelan hai en biren singna chief minister phamdagi resign tawkiba sikari sunate fattaba kharadi lokthokre adubo afabadi oidre haba samanai
hai mahana hai ki NSCN singna chief minister oina leiba natraga laitabaga kuki singna taliba demand asiga mari leinade kuki community na pamlibadi Indian Union gi makhada kuki singi tokhaiba political amasung administrative unit thamba dune anobo BJP gi chief minister ama lakpada madu nahak na yaba ngamgadra haina hangba wahangda paulela na hai karigomba BJP na kuki community de gi chief minister ama haplaklabasu kuki singna taliba demand ase ahongba karisu leiroi tokhaiba administration ama thamba haibasi leibak asigi interest ni haiki chief minister NSCN Singh mahaki famdagi resign tawkiba sina nakalani gi marakta wari sanabagi thong hangdokpa oina lawba yai haina ginja boljong na phongdokre adubu kuki jo singna maitai singa makhata na punna leminaba ngamloi separate administration gi demand de leptuna tawkigani haina kuki jo council amade ITLF ki spokesperson ginja boljong na phongdokre Indian Express na lawba interview amada ginja boljong na hai chief minister resign taw haiba wafam ase kuki jo singi maroiba demand ni hairoi aikoi gi demand di tokhaiba administration ama sembiu haibane mahana hai NSCN resign tawba haibasidi mahausana dum tawjaba thabakne karigumba status ki makokna status sida mihat mipun tawraba amadi pamdaba thodok thoklabadi mahakna responsible lofam thopane center na mahaku matam sangna lengak pahanduna thambane status da lusingba sinba haibasi kuki miyamna lumna laude aikoina separate administration gi dabi ase leptana tawkigane status gi amata ngairaba waro sindi political solution ni adumoinamak NSCN Singh sinkibasina nakalani gi marakta wari sanabagi thong hangba oina lawba yai nauna lusingba oirakadawriba mi aduna hena sathiba ama oirakpasu yai adubu hauzik oiragliba phibam ase positive oiba khongthang amani haina lawgani haina su ginja boljongna phongdoke India lengak amadi NSCN IM ga sathariba peaceful political solution asigi waroi phibam chadraba amadi thamliba thajaba sing thabakto onthoktrabadi lairiba thajaba sing mai jalagoi haningai leite haina NSCN IM na phongdorakre NSCN IM na thatorpa cherol amada Nagaland gi oiba Banglanda geopolitical gi maru oiba thodang singda yumpham oiduna NSCN IM na santi oina political gi solution puraknaba India lenga ka wari sanaduna lakle wari isigi manung sanna framework agreement khuyek pinaduna makha thaba wari sing sanaduna laklibani haina walladuna agreement asida thamliba thajaba sing thabakto onthoktrabadi santi oiba wari gi mahutta hena mai jakpa amadi pamdaba thodok sing tholakani haiba wafam thamlakle agreement ase khuyek pinakhiba sida Prime Minister Narendra Modi na South East Asia da khwaidagi sangna insurgency gi lamda thabak tawrakliba lup amaga santi gi wari sanare haina phongna laukthokkiba leikrabani haiba wafam serol tu da palle naga political issue ase leba asigi Prime Minister ahum sagon aduna chatkhrabani amade hojik phawba makha sathaduna leiribani haiba wafam thamladuna parliament da swaraj kosalna parliament da hangkiba wahang amagi pakumda apok zamina khungkiba wafam asimak yamna laibak thibani naga political top thengthabagi matangda wafam thamkiba amade hena nungai taba wafam thamkiba se taraina laude naga gi wathok asigi pakthok chakthokpagi wathok phawba leikrabani haiba wafam thamlakre Jammu Kashmir da captain yauna army gi miyoi ani sikre ama sokle Kashmir gi Jammu district ki Aknur sector gi line of control paring banakta terrorist singni chingnaba singna improvised explosive device IED ma pokhai halakpadagi captain ama yauna army person ani sikre amasung atopa amana sokle haina officer singna phongdokre officer singi matungina army person sing patrolling chalingai IED dungarang nungthil pung 3 yankairom tabada Aknur sector gi Batlal area da leiba forward post amagi manakta pokhai rakhibani haide Manipur iranga mari leinana Congress ki govt na PM amadi Amit Shah bu saikre Manipur da constitutional crisis thoktuna rajniti tangdu leita da phibam amada leiringai cherak asida Prime Minister Narendra Modi na mapa leibak ta satuna leire haina Congress MP govt na maral sekre MP govt na ma ke ex na thadropa warol amada hai Manipur da haukiba tha kunga mathoi se ethnic violence thokliba marak asida Chief Minister Nongthomba Biren February mapal da CM pham thadokibadagi rajniti da tangdu leita da phibam ama lakliba cherak asida Prime Minister Narendra Modi na mapa leibak ta koiduna leithokle amarom da Union Home Minister Amit Shah na su sahi ani faraglaba Manipur gi crisis asibo loisenba amdana leiri haina su maral siri bangla makha taraduna awang nopok state asida hojik nena ta da phibam amada leiriba sige daita pumba Amit Shah amasung mahake advisor singna pugadabane thokleba crisis asigi daita puba Union government na pugadabane haide Manipur sahi ani farakadoraba ethnic violence na state asida tangdu leita da phibam amada leiringa cherakta Chief Minister Nongthomba Biren pham thadokraba matung rajniti phibam da tangdu leita da phibam da lakibani haina su phongdoke matang da iduning thawdagi warol khara thamlakle amina se sahi khara asida maitai masa singna politics ta thawai yawa ase amukta thengnaraktre thawai yauragadi politics ki matang da munna khango nainau nangi MLA boss na hai dana panglaw lawba panglang ba tawgano social media leiri newspaper fawda Indian constitution yeng
yengdana padana pauni haidana pangphong phongle political analysis karamna oirino love is blind haidana nangi MLA power pahaning badage pangangang ba pangi ibagi falna lan manung asida phibam khanglu lusilkriba sine tha taruk helaba phawba assembly mi pham bangam khidabadage matungina governor na assembly suspended animation tawbagi amade president role gi recommendation tawramlagane masi governor adugi tawdaba yadaba mathawne governor gi recommendation adu president of India copy to Government of India da thagdabani Governor recommendation ki matungina Cabinet Committee on Political Affairs samadi Cabinet Committee on Security na yengsilliba matung da Parliament da bill puthoklaba matung da bill pass tawraga President rule lauthokadabani PR lauthokpada Parliament da bill pass tawba sangjaraga su PR lauthokpada di Parliament da bill pass tawdraga su President of India na dum proclamation ama issue tawraga yai Modi government ki Cabinet Committee nipal lai masigi manung da Cabinet Committee on Security amadi Cabinet Committee on Political Affairs hairiba se khwaidagi maruiba committee ne Cabinet Committee on Security da PM Narendra Modi Home Minister Amit Shah Defense Minister Rajnath External Affairs Minister J Shankar amadi Finance Minister Nirmala Sitharaman yauri Cabinet Committee on Political Affairs da maruina Cabinet Committee on Security da yauriba makhoi manga amadi atopa member mapan amaga tharaga punna member taramari lai North East dagi Assam dagi Sarbananda Sonowal Minister Water Resources amadi Arunachal Pradesh dagi Kiran Rijiju Minister Minority Affairs hairiba Cabinet Committee on Political Affairs da yauri hairiba mioi taramarina saba Political Affairs Committee asina examine tawraba matung da bill oina Parliament ta putholaga Manipur da PR thamgadawribani Prime Minister hojik US khongsatta lai PM Modi na India yoraglaba matung da Cabinet Committee on Security Political Affairs ki mi phamlaga final decision lawgani anaubu sarkar semningu singna final ta hawgadabani natraga di oiraroi PM Modi na nakhoi khanaro ai ngairoranu hairagadi dum makha process tawkragani maramdi N Birena resignation tawdringai mamangda Union Home Minister unarami Governor su Delhi da kauraga watana ke discussion loina tawba loiraba matungdani N Birena CM resignation paper submit tawkibani Manipur Assembly suspended animation period manungda MLA sing sit mangloi makhoi gi phangpham thokpa tolop allowance local area development fund adum phangani assembly mi phang kauba law sembadi yararoi hoidokpa assembly ga mari lainaba business laitrabanina MLA sing sungsinnaro khanaramba sainaramba launaramba loina thoklo adum tawba ngamlagani anauba sarkar thuna semba yagani natragadi free the MLA singda tolo piba fund piba yadabanina assembly dissolve tawraga anauba election tawgani notes to remember da haubadagi N Biren sarkar de Amit Shah na yeta duga sambit patrana oida khud samlaga saimlakpa sarkar ne MLA sing pot launabada N Biren gi masing karisu yamkide adubu seniority political maturity amade experience yenglaga N Biren adum chief minister oihalle Amit Shah na Krishna Saraga N Biren na Arjun Saraga Mahabharat ke Kurukshetra gi ten kapane N Biren resign tawriba se tangai phadana maram amagi oigani North East dagi Cabinet Committee on Political Affairs da yauriba Kiran Rijiju amade Sarbananda Sonowal N Biren gi mangnanaba kali su hairak loi haina iduning thawna thamlakle